Manipurgi Ahanba Ningthou asi kanana oikhibage mayamgi mafamda PAOKHUM amam thamjage hapta amagi manungda wahang amamam aihakna hangjagani chumna PAOKHUM pibirakpa mayam singdugi manungda amma khangkatjaraga aihakna madugi prize thamjagani wahang ase te kari sunate ekoi Manipur gi oiba maramdani mayam pumnamak knowledge oiminasi haiduna adumbagi wakhalonda aihakna khanjaraga sum mayam enjoy oina adigi knowledge tandan boina sum Manipur gi maramda khangminasi haibagi pandamda aihakna wakhan tawjaraktuna aihakna wahang asi hangjagadoribani chumna PAOKHUM pibiro titti tongnorisi haujingma adum comment da thabiro wahang adudi Manipurgi Ahanba Ningthou asi kanana oikhibage aduga matamdo mahakna pankhiba chahi matam ado madusu comment da haibiro aduga madudugi achumba PAOKHUM sing adu aihakna kanana chumna thabirei haibado aihakna yengcharaga madu aihakna lottery ma ochagani draw aduda ngamlaba misak amakhatta khangkatjaraga misak amaduda aihakna case oirabasu aduga aihakna pot ama oina hekta oirabasu aihakna sungul fidam bijarani mayam pumna participate tominasi mayam pumna makhang no widam da share tominasi